Too scared now, thinking I should call up. Nang somnala kira. Hi, hello everyone. Welcome back to my channel. Adom maam ngashigi video sidi adom title isu khangbiramani ai high school gi haidi tani TOTS taminar pa imanabi singapore na chakchamina bagi video oidoine adom haidi aion attachment yam leiba school ne haidi nursery to 10 tani TOTS tam ebako adugi aion attachments yam lei imanabi khai su unada bosu am kuire adugi ngashi unabagi video se sum moments yam do nushigani khanbagi aina capture ta hobane aduga video se senjarak bane ado khangdi yam sunu shi ngon da khang attachment yam thina lai ga time to sai di adum higher secondary high school de college tum yam lai ga shu ai go in the high school di life se si simu aina cherish to ba like tum high cherish to bo do adu mine oi adu ga school so ngon attachment se time to sai yam lai do adu mine oi hoi adu gi video oi do ne myam pa ne yeng mina se ki marak na doctor se sai ba brand se de gi ceramide vitamin C ki long lasting sunscreen se ju ucharam ge handak nau na launch to ba sunscreen oi adu ga se gi sunscreen se UV amadi blue light protection away for up to 6 hours. After all, maze amtina lightweight oiba sunscreen ne water and sweat resistant su oye. Skin da taiba matam de amna thuna chupsan ba sunscreen du oye. Ceramide vitamin C amadi hyaluronic acid yawbani na akhoi skin gi barriers ke ka se repair tawe, brighten su tawi aduga hydrated oina su thambi. SPF 50 PA++++ yawbani na akhoi gi skin se UV rays amadi blue light gi protect tawe, aduga white ka su yawde. Doctor said 90 years plus hena dum haidi skin gi expertise or aga dermat formulated oiba brand ne natural amadi active ingredients kaina pullaga sarakpa products ko mayam sai Indian skin gi da particularly focused oraga sabiba brand ne ma se paraben sulfate amadi cruelty free ne after all pura vegan oiba brand ne description da loin ma hapcharam ge magi phangkhom ke ka do hoi aduga adu masagi website tagi layraga di agi code sida thoise sise use to bio 20% hen extra off ang dine chalam dai gai lotion ba lore mama na thin bi doine ado hoi eng na shi se khoin chat toise ai imana bi ma hoji anga unaraga su leiba adugi mai angang da su mama su yeng ningen ai thilamaga patlan manung da changa angang yeng thala leibi ne ba hoi ni ya yu ta ri ki ko ni se kangan ko Tawrami nahandi angang mo ibagi angang mo masak mamay masak hungry ba kasi na sakto kami ba nasa tismain tawrami habite Hima how Mami mana singhalaga how mo na kami ne Mami mana singhalaga bhipuri ka ji khara bokdo mai mami pam je Sina na ka patra. yung man to ise How? si maya yun jaw mo to de upai leitre how doine ai ra akhoi ma thillage em thilla natte khangde ngasi do ai tumda ba kamai thorak turi ge asi ka khuzida no noi ge be ma noi nu pa ma yum doira ma di ke su garoi nang sida di lek se khupik sida ai pharami sa khoi kuk jam ding ma sayam phajam yenge ma sayam phajam ne yengo puspa yengo sa mi thai high school crush ne mayam gi yengo se phajai puspa wow nang somnala kira ai dong phamage sabong ni ram kalong Kamara. Aya ni tuin. pam je de nang sa ningdre ai sma ai no pidi khang de cha ai na hai ningi se yengo to na de ising je yam phajana hapidra Sana ba nem de yeng biro yengo he kai de yengo me ama je kai nang na samma chu do kai na sida di mak sangang e ngangam ni mi kai grill de bai sam ma chu de how kamnya na sa ka pe na sa do ke do hai no kamnya gi nang na sam de nam bi re video phadi phajai nang coloring je halakpade ai manabiga dum hanminare yumda aduga kamai toge sida khoi myam do dum kuiri unadaba do wari wadai sanare aduga adum aigi hana ge dum mark ki phangak po chai ke ka do iman bi khoi myam dum apam apam ba share ke ka tawna bane hangi video number hapa ge si yani ye khutam da hapo khutta si yani ngai lipstick thaubi si pa mo ma kai no khutta tawro to si ma chu de Sinirada piro si Yarko. yengo
ꯌꯦꯡꯒꯦ ꯁꯤ ꯃꯆꯨꯁꯦ ꯌꯥꯔꯦ ꯑꯗꯨ ꯂꯧꯔꯣ ꯑꯣ ꯍꯣ ꯌꯥꯔꯦ ꯑꯗꯨ ꯂꯧꯔꯨꯒ ꯑꯗꯨ ꯅꯠꯇꯕ ꯌꯥꯔꯦ ꯂꯩꯇꯦ ꯆꯠꯂꯣ ꯍꯥꯏꯗꯤ ꯀꯨꯏꯔꯦ ꯑꯩ ꯁ꯭ꯇꯗꯤ ꯕ꯭ꯂꯣꯛꯀꯨꯝꯕ ꯅꯝꯈꯤꯗꯕ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯁ꯭ꯇꯗꯤ ꯕ꯭ꯂꯣꯛ ꯅꯝꯃꯛꯑꯅꯤ ꯍꯥꯏꯗꯤ ꯖꯨꯟꯗ ꯑꯦꯛꯖꯥꯝꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ ꯑꯗꯒꯤ ꯑꯗꯨꯝ UGCꯅ ꯂꯧꯕ ꯅꯦꯠ JRFꯀꯤꯁꯨ ꯄꯩꯈꯥ ꯂꯩꯌꯦ ꯖꯨꯟꯗ ꯑꯗꯨꯅ ꯑꯩꯁꯨ ꯖꯨꯟꯗ ꯄꯩꯈꯥ ꯊꯥꯗꯣꯏꯅꯤ ꯁꯤꯒꯤ ꯅꯦꯠꯀꯤ ꯑꯦꯛꯖꯥꯝꯁꯦ ꯑꯗꯣ ꯑꯗꯨꯝ ꯑꯇꯩ ꯊꯥꯒꯗꯧꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔ 1ꯒꯤꯗ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯥꯖꯔꯀꯥꯟꯗ ꯀꯩ ꯍꯥꯏꯒꯅꯤ ꯂꯧꯁꯟꯕ ꯉꯝꯗꯕ ꯂꯧꯁꯟꯕ ꯈꯔ ꯋꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯅ ꯑꯗꯣ MUꯗ ꯑꯩꯒꯤ ꯀꯂꯤꯛꯁ ꯑꯃ ꯂꯥꯏꯁ꯭ꯔꯝ ꯀꯦꯅꯦꯗꯤ ꯀꯧꯋꯦ ꯃꯥꯁꯦ ꯐꯤꯂꯣꯁꯣꯐꯤ ꯗꯤꯄꯥꯔꯠꯃꯦꯟꯇ PhD ꯇꯧꯔꯤꯅꯦ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯃꯥꯅ ꯇꯥꯛꯄꯁꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ ꯌꯥꯝ ꯂꯥꯏꯅꯁꯨ ꯇꯥꯛꯑꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 20 ꯁꯤꯗꯒꯤ ꯃꯥꯒꯤ ꯐꯥꯔꯁ ꯁꯦꯁꯟ ꯑꯃ ꯍꯧꯗꯣꯏꯅꯦ ꯃꯤ 30 ꯈꯛꯅꯦ ꯕꯦꯆ ꯑꯃꯗ ꯃꯥꯅ ꯂꯧꯗꯣꯏꯁꯦ ꯁꯤꯒꯤꯁꯤꯗ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯈꯛꯀꯤ ꯑꯣꯏꯅ ꯀꯣꯆꯤꯡ ꯇꯧꯗꯣꯏꯅꯦ ꯗꯤꯇꯦꯜꯁ ꯀꯩꯀꯥꯗ ꯑꯩ ꯁꯤ ꯂꯣꯏ ꯍꯥꯞꯄꯝꯃꯒꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯌꯥꯝꯁꯨ ꯍꯣꯡꯉꯦ ꯑꯦꯐꯣꯔꯗꯦꯕꯜꯁꯨ ꯌꯥꯝ ꯊꯤꯅ ꯑꯣꯏꯌꯦ ꯑꯗꯨꯒ ꯃꯥꯅ ꯇꯥꯛꯄꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯊꯤꯅ ꯇꯥꯏꯑꯦꯕ ꯑꯗꯣ ꯍꯣꯏ ꯑꯩꯒꯤꯗꯤ ꯑꯩ ꯑꯃꯨꯛꯀꯁꯨ ꯌꯥꯎꯗꯣꯏꯅꯦ ꯃꯃꯥꯡꯗ ꯃꯥꯅ ꯑꯃ ꯄꯨꯔꯥ ꯐꯥꯎꯟꯗꯦꯁꯟꯒꯤ ꯇꯥꯏꯞꯇ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈ꯭ꯔꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯥꯎꯟꯗꯦꯁꯟꯒꯤ ꯇꯥꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯔꯤꯚꯤꯖꯟ ꯌꯥꯎꯔꯗꯤ ꯑꯩꯗꯣ ꯈꯔ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯩꯔꯛꯀꯅꯤꯗꯅ ꯑꯗꯨꯒꯤ ꯑꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤꯁꯦ ꯅꯈꯣꯏꯗꯣ ꯌꯥꯎꯅꯤꯡꯉꯒꯗꯤ ꯌꯥꯎꯁꯟꯕꯤꯌꯣ ꯑꯣꯟꯂꯤ 30 seats ꯈꯛꯅꯦ ꯍꯧꯖꯤꯛ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯆꯪꯅꯔꯦꯕ ꯃꯥꯒꯤꯗ ꯑꯗꯨ ꯃꯌꯥꯝꯅꯁꯨ MUꯗ ꯇꯝꯕꯈꯩꯅꯗꯤ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯀꯦꯅꯦꯗꯤ ꯑꯗꯨꯝ ꯐꯕꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯕ꯭ꯔꯁ ꯀꯩꯀꯥ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯗꯣ ꯂꯥꯏꯔꯤꯛ ꯍꯥꯏꯐꯦꯠ ꯄꯥꯊꯣꯛꯁꯦ ꯀꯌꯥ ꯑꯩ ꯀꯩꯅꯣ ꯍꯥꯞꯄꯅꯤ ꯀꯩꯕ ꯔꯤꯇꯦꯅꯔꯁꯦ ꯀꯨꯏꯔꯦ ꯔꯤꯇꯦꯅꯔ ꯍꯥꯞꯄꯨꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯇꯧꯕꯅꯦ ꯂꯥꯏꯛ ꯑꯩꯗꯣ ꯈꯔ ꯁꯦꯜꯐ ꯀꯦꯌꯔ ꯇꯧꯒꯦ ꯇꯧꯔꯕꯅꯦꯕ ꯁꯤ ꯔꯤꯇꯦꯅꯔꯁꯦ ꯍꯦꯛꯇ ꯍꯥꯞꯀꯦ ꯇꯧꯔꯁꯨꯅꯦ ꯍꯦꯛꯇ ꯚꯥꯞ ꯑꯣꯏꯁꯟꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯐꯤꯛꯁ ꯔꯤꯇꯦꯅꯔ ꯍꯥꯞꯄꯒꯁꯨ ꯔꯤꯇꯦꯅꯔ ꯍꯥꯞꯄꯣ ꯍꯥꯏꯕꯅꯤꯅ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯅꯍꯥꯟꯈꯩ ꯍꯥꯞꯄꯨꯗꯕꯒꯤ ꯑꯃ ꯃꯈꯥꯁꯦ ꯐꯟꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯥꯏ ꯀꯩꯀꯥ ꯈꯔ ꯇꯧꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯦꯄꯔ ꯈꯔ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯦꯞꯁꯇ꯭ꯔꯦꯛ ꯑꯃ ꯏꯈꯠꯅꯕ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯔꯤ ꯑꯗꯣ ꯍꯣꯏ ꯁꯤꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯨꯞ ꯁ꯭ꯇꯗꯤꯒꯨꯝꯕ ꯇꯧꯋꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯥꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯒꯨꯝꯕ ꯇꯧꯕ ꯑꯗꯩ ꯒ꯭ꯔꯨꯞ ꯁ꯭ꯇꯗꯤꯒꯨꯝꯕ ꯇꯧꯔꯒꯗꯤ ꯈꯪꯗꯕꯗꯣ ꯇꯥꯛꯊꯣꯛꯑꯒꯗꯤ ꯍꯦꯟꯅꯁꯨ ꯈꯪꯕ ꯍꯥꯏꯕ ꯑꯃꯁꯨ ꯑꯣꯏꯌꯦꯗꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯒꯤ ꯑꯗꯣ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯈꯩꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯒ꯭ꯔꯨꯞ ꯁ꯭ꯇꯗꯤ ꯇꯧꯃꯤꯟꯅꯩꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯉꯁꯤ ꯑꯗꯩ ꯉꯁꯤ ꯉꯔꯥꯡ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣই ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯇꯧꯔꯤꯕꯀꯣ ꯑꯗꯨꯒꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯇꯧꯕꯒꯤ ꯍꯥꯏꯐꯦꯠꯇꯪ ꯃꯃꯤ ꯑꯃ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯋꯦ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯑꯗꯣ ꯅꯈꯣꯏ ꯀꯩꯒꯨꯝꯕ ꯁ꯭ꯇꯗꯤ ꯁꯔꯀꯜ ꯑꯃ ꯁꯦꯝꯒꯠꯂꯣ ꯑꯗꯣ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯣꯏ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯒ ꯑꯩ ꯀꯩ ꯍꯥꯏꯒꯅꯤ ꯁ꯭ꯇꯗꯤ ꯕ꯭ꯂꯣꯛꯁꯨ ꯑꯗꯨꯝ ꯍꯧꯅꯕ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯁ꯭ꯇꯦ ꯍꯦꯜꯗꯤ